Ahan bada maroi bapau. Chief Minister na Jenims ki Foundation degi thauramda saruk yakre. Medical tamnaba satra singge set hangatnaba yamna kana honari haikri. Yes, amasung Water Resources Minister led pau hakimna more da sakwa thaurangi thabak thauram kaya paikhatlagani haikri. Amadi none police check post manakta BDF personnel ani duty tawringaida truck amana thombada laikhidabagi matangda JSC na National Highway 37 yauna project kaya matam kaktana thinjilagani haikrai. Kurumjari Poni TV na sandok saba Manipuri pau miyang tabiri basingbo JOYSHREE na taram na usari hojik pau sandok na pizari Jawaharlal Nehru Institute of Medical Sciences Jenims ke Taramari Raksuba Foundation degi thauram ngase hospital asigi auditorium da pangthokre ngasigi thauram aduda Chief Minister Nongthongba Biren Khurai Kendra ge MLA Laisang Them Susindro Konthaujam Kendra ge MLA Dr. S Rajan Singh amadi Jenims ke Director Professor I Deven Singh na saruk yake Jenims ke mahiroi kaya daso manamathong kaya yanthoke Chief Minister na Foundation dega mari leinana CT scan ama SBI branch ama loinana PSA oxygen plant ama sangake thauramga mari leinana Chief Minister N Birena haike Jenims asi taru tananba hospital ama oina sahi khara asida uba phangle government asina health amadi education da ahenba meyang sangle medical tamnaba satri singge set hengatnaba yamna kanna honari covid matamda siba changba khangdraba tangkak amada doctor kharana layeng laroi haiduna ihau haurakpa exam ge hayeng exam ni hairaba matamda oja khara thoklaklaga exam boycott tawgani haiduna ihau haurakpa thogdo kaya thokpa leire masina miyamna ikai khumnari ba profession asida ikai khumnaba manglakpagi maram ama oheli haina mahangna phongdoke oxygen lektabagi cylinder lektabagi doctor masing watbagi nurse masing watbagi anab songna ba yadamna sangu yadabagi adagi mi mapana leramba Manipuri mi lising nifu yankai satra satri singdo puraga lakpagi sokna basu yadaba bus tamu porakani madu amu quarantine center separate quarantine center da muk thangani madu ki treatment amuk tawgani chan amuk bigani sas yelo first wave sathina second wave da ko wag lo mem adu ki damukta I would like to appreciate the health workers who saved the state. It was you who bring down the percentage of mortality rate in the state. Atopada dinu yem Delhi da adagi UP kanoda Maharashtra da Kerala da even Ganga da si body town no redu adu makte koi isona sanbi no koi thokite mayam hona bade More da laiba gelngam le dol ground up public outreach program ama pangthokre ngasigi thauram aduda yes amasung Water Resources Minister Ledpau Haukemna thauram aduda atoiba methunglen oikibaga loinana Education Fishery and Kada Minister Soro Khaibam Rajen Agriculture Veterinary and Animal Husbandry amasung Tourism Minister Oinam Lukhoi Deputy Speaker Kongkham Robindro amadi Lilong SC MLA Muhammad Antaz Khan na saruyake thauram asiga mari leinana Minister Ledpau Haukemna haike more lamdam asija Mamang Taktagi May Ising Ana Laying Yauna Tonga Tongan by Hiram Kayada Sotana Lairamba Asi Nungaite Lakadoriba General Election Asigi Mamangda Moregi Mapam Ayambada Labam Lambi Sing Koilas Taragani Haina Miamda Tazaba Piki Electricity Asi upgrade Tonaba Moregi Genome Bank Vision Mission Bank Baicham Bank Amade Sangbai 5 Bank da 250 kVA gi transformer amamang kindanaba honaragani loinana water supply gi awaba ko ongnanaba NDB gi makada JCKV koba company amana thaba paikhalalagani loinana water supply testing lab amasu thamlagani haike Imphal more lambida Assam Rifles na pochai puto pusin tawbada miyamda khudong sadaba kaya mayong nahalle hairiba asi chana thaknaba firol amadi furniture gi items singda komthong hannaba mari lainaba IGR South ki makok thongba singa warisha naragani
main problem electricity, water supply problem, plumbing problem, train commerce problem, officers in the command, transit hostel, kaya letaba, adumana, and the midraba, border town, Kabira Masila, ngarang none police checkpost manakta BDF personnel ani duty tawringaida truck amana thombada laikhidabagi matangda truck owner da pau pikhrabaso hojek phawa tumina lairibase chumdaba thawongni haina misi asigi matangda semkhiba joint action committee JAC na phongdokre ngasi none bazar da paumi sing da wafam ase phongdokladuna JAC against the killing of Amos Beriampan and BL Agaibage convener Gangonglung Kumbana hayeng December ki tang 18 numidang wairam pung 3:30 fawagi manungda truck owner ase laktraba amadi government na miyang sangbidrabadi JAC na National Highway 37 railway project amadi atai national project kaya matam kaktana thingjalagani haikhrei none police checkpost amagi manaka accident ama thokre asida BDF ki personal agaiba masung Amos Beriampan agani lekhidre si matanga ekoi JAC form tore mahazonda ekoi nasu information pau pire siba manung sida ekoi wari sanana ba moi bu ngai ba matamda laktre adubu si mathaktasu sarkar gi tarap tegi su bigeng chambidre pung mari makai pau ba ekoi ngai gani asida सरकार की तरफ से मिगेंग संबी द्रवदी 19 दिसंबर मिडनाइट की इंडिफिनिट बंद है कोई तौरनी है ना डिसीजन लौरे नोने पुलिस स्टेशन दगे किलोमीटर अहुमलोम चलगा इम्फाल जिरी लंबी नेशनल Highway 37 da ngarang nuwidang pung 5:30 rom tabada Imphal lomdagi Jiribam tamna lakpa truck amaga motorcycle amaga thangjinabada motorcycle aduda tonglakpa BDF personnel ani laikhidre hairi laikhidraba BDF personnel ani adu none district ke hausung khuldagi Amos Beriampan sahi kuntramanga apokpa Katangwang Beriampan amasung Bagwa khuldagi agaiba banglang sahi kuntra humdoi apokpa Kadijolnang banglang kawi hairi Police checkpost duty taba police personnel sing amadi BDF personnel singi numidangi chak thiluraga none police station tamna halakpagi lambige accident adu thokipani hairi thaudok asida cheneriba truck adugi driver Abjal Hussain sahi kuntra hundoi Assamgi Kasar district ke manung channa leiba Bangkandi dagini hairi mahak thaudok aduga mari leinana police na faraba matung custody da remand Lokta kibaga loinana makataba wahong pahong taungnabagidama case ama none police na register tawkre laikhidraba miyoi ani adugi thawai yaudraba haksang postmortem gidama none PIC dage Jennings mokta purakre hairi Lakadori batarani thoi shuba Manipur Assembly election da mere kaya puthoktuna mikhal thengnana ba sem sariba Janata Dal United JDU gi mega political assembly ama ngasi Imphal gi konong mamangda leiba hapta kangjebung da pangthokre Ngasigi thauram adu JDU gi National President Rajiv Rajan Singh, Afek Ahmad Khan, National General Secretary North East in charge, Harshvardhan, National General Secretary JDU Yauna, Center gi luchingba kayana saruk yake. JDU gi National President Rajiv Rajan Singh na haike. JDU na sarkar pairabadi nupi da ahenba sakti pi naba honagani. Bihar da self-help group tauba kungangi nupi crore ama henbada kanaba pikre. Bihar hairiba mafam ase yamna sawa state ni adubo Bihar gi yumthong khudingda Nitish Kumar na electricity phangale Janata Dal United ki ideology di social harmony development amasung justice ni ngasi paliba lengak asina Armed Forces Special Power Act apaspa 1958 ki marumda micham kaya hali handak Nagaland gi Mon district ta thokheba thodok adu taraina lobo chumloi North East gi asigumba amoba ain ase laktokadabani haina Rajiv Rajan Singh na tabi tawki निर्दोष बच्चे महिलाएं मारी गई और 2005 में जब नीतीश कुमार जी ने बिहार की सत्ता संभाली तो बिहार के लोगों को उन्होंने वादा किया प्रॉमिस किया कि न्याय के साथ विकास डेवलपमेंट विद
उसको आई विल डू, मैं उसको करके दिखाऊंगा। और 15 वर्षों में नीतीश कुमार जी ने बिहार में जो काम किया है, न्याय के साथ विकास का, जस्टिस विद डेवलपमेंट, डेवलपमेंट विद जस्टिस, जो काम उन्होंने किया है। बॉर्डर एरिया डेवलपमेंट प्रोग्राम की मखादा साखिबा मोरे की इमा कोंदोंग लाइरेंबी खुबंग की संगलेन हौनबी मतुंग इन्ना यस मिनिस्टर लेटपा हौकेमना संगाख्रे ngasi thauram aduda ima kondong lairembe thogal ki president and pulindro MCM ki president M thoiba UCM ki hanagi president ke langamba amadi chikim village ki chief jamkhongin haukemna saruk yakhe sangabagi thauram aduda minister letpa haukemna hai ima kondong lairembe ki guest house sagatliba asisu saba loisinaba honabada mahaksu saruk yagani Moreda laiminari ba tongan ba furuki ichilinaw singna amatta oina nungsi sanana laiminanaba lamdam ama semgat pagi wakal thamduna ngasi dagi manglomda sangsin minarasi haiki furup amaga yengthina bagi wakalon thadoklase masina kanaba amata purakpa leite aikoi kainaba yararoidaba ichininaw ngaktini haiki Minister na makata na haiki aikoi amata oina punsinduna apaba Manipur amadi chakatpa lamdam ama oina naba maikaida mai onsilase Haukiba pungkun mari asida Manipurda miyoi taratarok nauna COVID-19 positive oikre miyoi ani makhata na laikidre hairiba casing asi sample punna lising amaga chatruk kun test tawada phangkhibani haina COVID-19 command control room na phongdokle positivity rate asi chada amada dasamik shino oike hairiba pungpham asida miyoi manga positive oibidagi fagalaktuna disas tawkre COVID-19 command control room dagi thadorpa cherol amana hairi Hauzik state asigi COVID-19 case masing asi lak ama lising kon manga satroka tara humdoi yaure loina na sikhiba masingna lising amaga chamapan marfudra mangani Paugi maraktana tenber break amatang lauzari Tapta Institute of Fusion Music Taiphumgi Makhada Taptagi Sai Khaktada Yumpham Oiba The Voice of Taiphum Haina Mingthonba Singing Talent Hunt 4.0 Lakliba December gi tang kungamari Sogli Singaniga Kungamathoi Irai Numittagi Pangthokpa Hauzaragani Episode 9 Sathagadoriba Fusion Music Competition Asigi Winner amadi first second runner up singda pigadaba khudung sava singdi Free day say semba record changba amadi tapta musical concert ta rotation 9 sarugyahanba asina singbani akupa marol gidamak 9362109942 natraga 6009166130 da pau view organized by Tapta Ven Music and Tapta Fan Club Break matung da maya butaram noksare makhata ba pausingda wakhalon manaba apunba wama kangleipa ke thomi sing ngase ining thaulai semba sana jawana konungda wasak lokre member tara taret executive member tara nithoi amadi advisor mari khanke thauram aduga mari leinana ining thaulai semba sana jawana haike ngasi wasak loriba thomi sing ase hana leiba ki issue kayada thabak tawduna lakraba social activist ngaktani Laibaki chiraba tanpham amadi matamgi lakpa issue kayada thaudang lawduna lakpa miyoi kaya asina punsinduna wakhalon manaba aponba wama kanglaipak haina mingthonduna semliba loop asina soidana miyamgi amadi laibaki thabak tawrakani haiba thajai matang kuina sangna miyamgi sintha pangba ngamba oyo hainasu ningthauna mangol piki Hapungwa nong natulog patugumba loop amadi wasatoni Kaduna hariba lupasida yauriba omising hadatare masi hana tongan ba bagi Manipuri koina tongan isu singa tongan fil singa waktu ramadu ma bagi social activism leba ki kai kisian musong yam na thawai jaw padu banu ayam mana kullu semba duma bagi lupamani Kaduna lupasigi yam basu Makoisi wakhalon manaba hairaba makoisi ba awana tarbasi adagi lamdam sigoba tongan matam isu singa ko wakhalon amaturga mayam mating pangnaba aduga mayam damukta chen choma ba mang thana ba man siam ba mani
BJP Mahila Morcha Lamlai Mandal na Sinduna ngasi Salo Bazar da BJP Mahila Lamlai Municipal Area khaktagi oiba mifam ama phangkhre ngasi gi mifam aduda Lamlai Municipal Area ge chawrakna Mahila listing amaga chani romna saru yakhe ngasi gi mifam aduda Lamlai Assembly Constituency ge MLA ke Khetrimayum Birena haike mahakna disqualification mayok naduna court sayet naringai matamdagi khudong sadaba ngakpigani Kudong Saba Lauduna, COVID ki matamda Birena, Lamlai Kendrada Karisu Taude Haiduna, Lana Prachar Taubani, Mahagi Machanupa Amasung Loinabina, Kendra Asigi Yumtong Kuding Satuna, Sel, Chana Taknaba Amadi Atay, Tengbangi Polam Sing Pike, Mahiroi Kunai Amadi Kendra Asigi Miamda, Pandemic Matamda, Mateng Panke, Haibasi Social Media Amasung Print Amasung Electronic Media na Sakini. Miamna BJP nungsibiu amasung Lamlai Assembly Constituency da BJP ge mapangal kalansi haina mahakna appeal tauke. Santi laina free and fair election oihenduna miyamgi apamba mihot khansi masal amade mani pawarna vote kaba yaroi haina kaisamtong SC gi intending candidate Elangbam Johnson na ngasi Elangbam laikai leirak machada ward number 11 gi election office ama hangdokpagi thoram amada haikre. Mahak na makhatana haike lamdam asida ngasige BJP na sarkar pairapadage angak pamong da development work kaya yumthong kumang saksilakle chief minister gi mitang makhada paikhatlakle ba go to hills go to village na singba singtam amatani haibasi nahongna na ningsing hale haina mahak na makhatana phongdoke singi virogi scheme mayam ama se koi lai koi ukrabi sing one time pay hu makhada koi lupa lising tumgi koi adogi kenoma koi pension na piri one time pension na tera chahi fudagi na parko bagi manungda koi lupi sing kali sing kita bakta tha pagi pa chonga piri de basi ki mathakta tegi koi monthly koi pension se lo ba ya na ba de khudong cha ba mayam par de e shram bo hoiro ujala scheme bo hoiro de koi CMST ka lo gi hoiro Oragadi koi sidai ward number 11 ni maka manung dal lai riba Bunipan CDC koi ado information se swai de ko no ina ba ado gi notice board ama se muga ko ne so do thamna mo hona hana de to ga ayam na madu evel to bi ba ai bi khudum cha ba lo bi ba None district ke manung chana laiba Longmai Bazar board ke annual get together come Thanksgiving program ama ngasi Longmai Bazar ge office campus ta pangthokre Thauram aduda Longmai Bazar board ke chairman Gailung Gangwaina mateng tawirakpa board member sing amade yaiphana khanbiriba khunja singbo thagatpa phongdoke Longmai Bazar board ke secretary Namthwangwang Kamaina board asige chahi ge oiba progressive report puthokpaga loinana board asina mai pakpa pangthokkiba thabak thauram sing adu miyamda khanganki Longmai customary court ke chairman Kaikujung Gonmai Longmai village Authority ke chairman Kasaigai Gangmai Longmai 3 Baptist Church ke Reverend Ngamdisin Gangmai Longmai 2 Baptist Church ke Pastor Pausilung Gangmai amasung atai board member amade nominated members singsu thauram adu da saruk yake Paugi marak thana ten break amatanga amung logjari Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlin Home Nursing Care Service Manipurna pungkunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gidamak Medellin gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medellin app download tawna booking tawi mayambo amuka hana taram nauksare makataba pausing pijari Myanmar gi kale jail amadi Mandalay jail da tongan ba case ta phadok taduna chahi ama loinana chahi mari leiruraba nupi ani yauna India macha tara phadok matam loibadagi Myanmar authority na India gi authority da ngasi nongtel khusinna rakre
Indo-Myanmar Friendship Iron Bridge Gate number 1 manakta leiba Myanmar gi Immigration Office da India macha khusin nabagi thauram aduda Myanmar gi maikai dagi Myanmar gi tamo Immigration Officer si Minyang aduga India gi maikai dagi Senior Immigration Officer Yangkong Krishna Anand Custom gi Officer Singh amadi More Police ki SI Kamintang na saruk yakhe Sek Brothers na sponsor tauraga Green Universal Foundation India na sinduna Green India, Green Northeast, Green Meghalaya, Save Forest, Save Wildlife haiba hiramda pangthopa thauranga mari leinana Shillong City da Manipur dagi Anis Ahmad na solo marathon senkre. Shillong Manipuri Student Union ge President Chongtham Thangamba Meitei Kumbi dagi National Youth Awardee Khangembam Lila Sandra amadi International Awardee su oriba Green Universal Foundation ge India ge President Dr. Huidrom Romena atoiba mitonglen sin oina saruk yarduna Assam Regimental Center ARC Mangat Happy Valley Shillong Meghalaya dagi solo marathon adu lanthake Anis Ahmad na solo marathon adu Shillong dagi tongan ba mafam singda kilometer nipurom jeluraba matungda Government of Meghalaya gi CM Secretary ta lamthongpham oiki loinana Meghalaya gi Chief Minister Kornak ke samana taramna oki Anis Ahmad na naha ama oina malem imabo kannanaba amadi miyoiba kunaina nungaina hingbang yanaba miyamba wakal tahanaba honarakliba thabaku sakhangba oina appreciation certificate amaso khusinarake Korna ke samana haike Anis Ahmad na ngase Green India, Green Northeast, Green Meghalaya haiba mapau puduna Meghalaya ge Shillong City ge akoibada solo marathon lamjen chenduna miyamda paujel piriba ase yamna pongning thawani ni makha tana atai mafam singdaso pangthokpa ngamba oirasanu haike I would like to take this opportunity to thank Anish Ahmad and the entire program of Make India Green campaign that he has started. It's a very, very good concept and a very positive concept, something which we all should follow, and definitely something that's very important for our region and also for the entire country and the world. So therefore, I would like to congratulate Mr. Anish for having done this marathon and this run in Shillong today. All across Shillong City, from Happy Valley side all the way to the CM residence and further and beyond. He'll be covering different parts of the Northeast. So I wish him the very best, and once again thank him for this wonderful initiative that he has taken. So I wish him all the very best. Thank you. Haujik aroibada maruiba pau amu hanna Chief Minister na Jenims ki Foundation degi thauramda saru yakre medical tamnaba satra singge sit henganaba yamna kan honari haidi Yes, amasung Water Resources Minister Lepau Hakimna Moreda Sakha Thaurangi Thabak Thauram kaya paikhalagani haikre Amadi None Police Checkpost Manakta BDF personnel ani duty tauringaida truck amana thombada laikidabagi matangda JAC na National Highway 37 yauna project kaya matam kaktana thinjilagani haikre Ngasigi oina Poni TV na sandok saba Manipuri Paulo Sinjare miyeng tabiri basingbo amuka hane khurumjare